ꯍꯜꯂꯛꯀꯦ ꯏꯃꯥ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯒꯨꯍꯥ ꯃꯄꯥꯟꯗꯅꯤ ꯑꯗꯨꯅ ꯃꯝꯃꯦ ꯈꯔ ꯕꯦꯛ ꯀꯦꯃꯦꯔꯥ ꯇꯧꯔ ꯍꯜꯂꯛꯑꯒꯦ ꯑꯗꯨ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯈꯦꯠꯂꯤꯃꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯒꯁꯤ ꯁꯦꯝꯃꯤ ꯈꯦꯠꯂꯒ ꯊꯝꯃꯦ ꯈꯦꯠꯂꯨ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯎꯅꯔꯕꯣ ꯆꯥꯛ ꯆꯥꯔꯝꯃꯅꯤꯗ ꯄꯨꯡ ꯑꯃꯃꯨꯛ ꯌꯧꯔꯝꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯌꯣꯡꯆꯥꯛꯁꯤ ꯆꯥꯒꯦ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯤ ꯁꯤꯡꯖꯨ ꯆꯥꯕ ꯃꯇꯝꯅꯤꯅ ꯑꯄꯥꯕꯤꯗ ꯑꯂꯨ ꯑꯅꯤꯅ ꯐꯨꯠꯍꯜꯂꯝꯃꯨꯗꯅ ꯑꯥꯎ ꯑꯂꯨ ꯍꯥꯞꯄꯣꯏꯔꯥ ꯉꯥꯔꯤꯁꯦ ꯂꯧꯔꯛꯑꯦ ꯉꯥꯔꯤꯁꯨ ꯀꯩꯅꯣ ꯑꯉꯥꯡ ꯑꯅꯤꯁꯤꯁꯤꯅ ꯁꯥꯟꯅꯔꯤꯃꯥꯏꯅ ꯉꯥꯔꯤꯁꯤ ꯌꯦꯡꯉꯣ ꯉꯥꯈꯥ ꯉꯥꯔꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯀꯔꯤꯕ ꯐꯕꯧ ꯉꯥꯒꯤ ꯉꯥꯔꯤ ꯐꯕꯧ ꯉꯥꯒꯤ ꯉꯥꯔꯤꯅꯦꯕꯁꯦ ꯉꯥꯔꯤ ꯃꯌꯥꯝꯁꯤꯡ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯔ ꯆꯥꯈꯤꯕꯅꯣ ꯌꯥꯝ ꯍꯥꯎꯔꯝꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯏꯪꯊꯝꯊꯥꯗꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯨ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯣꯡꯆꯥꯛꯁꯤ ꯆꯥꯅꯤꯡꯉꯗꯅ ꯍꯧꯖꯤꯛ ꯍꯦꯛꯊꯔꯛꯄꯅꯤ ꯍꯦꯛꯄꯩ ꯚꯤꯗꯤꯑꯣꯗꯤ ꯎꯗ꯭ꯔꯦ ꯌꯥꯝ ꯋꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯁꯤ ꯍꯦꯛꯄꯩ ꯚꯤꯗꯤꯑꯣꯗꯨ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯦꯛꯄꯅꯦ ꯌꯦꯡꯉꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯁꯤ ꯌꯦꯡꯉꯨꯁꯤ ꯑꯣꯏꯗ꯭ꯔꯅꯦ ꯑꯁ ꯑꯃꯅ ꯑꯃꯒ ꯇꯧꯅꯅꯨ ꯌꯦꯡꯉꯨꯗꯣ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯈꯠꯅꯗꯅꯅꯦ ꯀꯨꯝꯍꯩ ꯇꯥꯔꯦꯕ ꯃꯣꯏꯕꯨ ꯀꯟꯒꯅꯤꯔꯥ ꯑꯃꯅ ꯑꯃ ꯀꯞꯄꯤ ꯑꯃꯅ ꯑꯃ ꯀꯞꯄꯤ ꯃꯆꯦꯅ ꯑꯃꯨꯛ ꯐꯨꯕꯤ ꯃꯅꯥꯎꯅ ꯑꯃꯨꯛ ꯐꯨꯕꯤ ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯑꯉꯥꯡꯗꯨꯅ ꯈꯠꯅꯕꯗ ꯈꯔ ꯁꯥꯊꯤꯌꯦꯕ ꯏꯀꯣꯛꯇ ꯊꯥꯏꯌꯦ ꯈꯦꯠꯄꯁꯦ ꯅꯪ ꯍꯩꯇ꯭ꯔꯥ ꯑꯩ ꯈꯦꯠꯂꯛꯀꯦ ꯌꯦꯡꯉꯨꯁꯦ ꯁꯨꯃꯦꯟꯇꯣ ꯁꯤꯃ ꯖꯣꯡꯈꯣꯠꯇꯤ ꯂꯩꯕꯅꯦꯕ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯖꯣꯡꯈꯣꯠꯇꯣ ꯊꯤꯔꯔꯣꯏꯒ ꯁꯨꯃꯦꯟ ꯈꯦꯠꯂꯣꯕ ꯅꯪ ꯏꯂꯥꯏ ꯂꯥꯏ ꯈꯦꯠꯄꯁꯤ ꯅꯪ ꯑꯗꯨꯛ ꯋꯥꯅ ꯈꯦꯠꯂꯤꯁꯤ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯁꯦꯡꯕꯅꯤ ꯑꯃ ꯂꯥꯛꯑꯝꯕꯅꯦ ꯑꯃ ꯑꯗꯨꯅꯤ ꯇꯥꯏꯃꯤꯡ ꯅꯠꯇꯦꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯂꯨꯗꯨ ꯐꯨꯠꯂꯝꯃꯣ ꯍꯥꯏꯌꯨꯅꯦ ꯑꯝꯇꯪ ꯃꯌꯥꯝ ꯂꯥꯏꯛ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯇꯧꯋꯤꯗ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯅ ꯇꯧꯕꯤꯗꯦ ꯍꯥꯏꯕꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯇꯩꯁꯨ ꯇꯧꯔꯗꯤ ꯐꯩꯗꯅ ꯅꯍꯥꯟ ꯃꯦꯂꯥꯒꯤ ꯂꯥꯏꯐ ꯊꯥꯒꯠꯂꯛꯀꯦ ꯇꯧꯕꯅꯦꯕ ꯂꯣꯏꯔꯝꯗꯥꯏ ꯉꯔꯥꯡꯁꯦ ꯑꯗꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯗꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯥꯡꯗ ꯊꯦꯡꯈ꯭ꯔꯦ ꯏꯔꯨꯖꯕꯅꯦ ꯑꯃ ꯑꯃ ꯇꯧꯕꯗ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯅ ꯆꯠꯍꯧꯗ꯭ꯔꯦ ꯃꯤꯗꯤ ꯌꯥꯝ ꯆꯤꯜꯂꯤ ꯍꯥꯏꯌꯦ ꯑꯗꯩ ꯑꯩꯈꯣꯏ ꯄꯩꯂꯥꯄꯨꯔ ꯕꯖꯥꯔ ꯅꯕꯣꯗꯤꯌꯥ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯃꯦꯂꯥꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯅꯛꯑꯦ ꯃꯣꯏꯔꯥꯡꯒꯥꯡꯒꯤꯗ ꯊꯣꯡꯈꯣꯡꯒꯤꯗ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯇꯧꯔꯛꯄꯗꯗꯤ ꯃꯝꯃꯅꯤ ꯍꯥꯏꯗꯤ ꯁꯥꯒꯠꯂꯛꯑꯅꯤ ꯍꯥꯏꯕ ꯍꯨꯃꯥꯡ ꯁꯥꯎꯔꯛꯑꯅꯤ ꯀꯥꯂꯦꯟ ꯆꯪꯉꯛꯑꯅꯤ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯈꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯗꯣꯏꯅꯦ ꯑꯁꯦꯡꯕꯗꯤ ꯑꯗꯩ ꯑꯩꯈꯣꯏ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯆꯥꯏꯌꯦꯕ
Yani kele yang itu na. Betul lagi lah. Cukup na. Ini kuah pandi. Jadi ising wa tu buat apa matang tu lah ni kita maya pergi ini harus kita tentang tu Boro itu apa tu buat kalau alu tu apa macam ngai ni dia alu ko tahu dormi ngai tahu buntung Dia tidak दिमाग खराब तो हुई मीन वा महाई ni mana ai dum ko ki kadam oto itu ono ya nih kan minang. to ai ni hang ro ja wangang ko ku siyo dire ni ngai am chaw e bana kum ni ngai chaw ni je ga hin de ba alu fulo ai thai lai ne apa alu ni ama chaw ba Aduh harap nang am tu fulam mo nang ingon da dumen hai bra har pot na hai de lai ok sar ye ni Videonya matang matang na haiba yadabagina. jogi matang matang hai ya Thôi em lang mani, kita làm em video sini. Isau lang jang Full bindas boy. alu hap na bayna hai riba aduda alu hap tadana kaino tawre jara ye si akang bata asmen ta ba adu chi ka tara sidana ai achum bane isau lang je seng bane ni wa have the indri homi Kita memang sini full bindas boy ya, saya pecera. Yang satu kata yang lalu. yeng da lai rame mayam khang Masih isau lang masak yang apa? live video tawre mi adu ni namu phone pu no law ri nang phone pu ai thum thanam re nang phone lap pu no gi phone mai horom bom ta alu ni tu phulam ai ga mai sa thang para isna mayam alu phut phuni ai mi le tre ai phut lage alu phut pa gi thi bida mau ani gi ani mang re aduna ai wena phut pa chat lage si ko pa phe loi chale si mi loi re do adu si ma ku si khato ni si khatangai re Thuye. thu roi ra na khet pa tappi gaina aduna ina ai tau ge na ai do Full bindas boy de chai nyan thong boy am hai jabani. Ai gani. ai ga ne ga ho asem bu hai Mana thongba thaibong thongba kara he YouTube ki video da mayam orambani. thebong phong bu live ko halake ngi thebong ma tam jo ramina yengu Siang ani sini yang mau lang lagi. Benar sih. Sini. thau thau Lusu ni pusu punan. Katara kunnar jeng. Katara kunnar jeng. Kamu Arifa. Arifa. Hello.
ꯃꯥꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯌꯨ ꯍꯦꯜꯂꯣ ꯏꯆꯤꯟ ꯃꯌꯥꯝ ꯕꯕꯥꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯒꯤꯂꯥꯁ ꯑꯅꯤꯅꯤ ꯒ꯭ꯂꯥꯁ 2 ꯌꯥꯎꯕ ꯑꯉꯥꯡꯁꯦ ꯃꯔꯣꯟ ꯈꯔ ꯊꯣꯛꯄꯇ ꯉꯥꯏꯔꯤ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯦ ꯃꯥ ꯑꯗꯨ ꯁꯤꯗ ꯇꯨ ꯍꯧꯖꯤꯛ ꯆꯤꯟ ꯀꯥꯡꯕꯅꯦ ꯇꯧꯔꯤꯁꯦ ꯏꯆꯤꯟ ꯐꯨꯜꯕꯤꯟꯗꯥꯁꯄꯣꯏꯒꯤ ꯑꯁꯂꯤ ꯆꯦꯍꯔꯥ ꯑꯩ ꯕꯣꯔꯣꯏ ꯃꯇꯣꯟꯗ ꯃꯦꯠꯂ ꯀꯥꯔꯤꯕ꯭ꯔꯥ ꯁꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯈꯦꯠꯂꯣ ꯍꯩꯕꯅ ꯈꯦꯠꯂꯤꯃꯤꯅꯦ ꯑꯩ ꯈꯦꯠꯀꯦꯅ ꯇꯥꯟꯅꯁꯤ ꯂꯥꯎꯅꯦ ꯑꯩꯒ ꯑꯁꯦꯡꯕꯒꯤ ꯇꯨ ꯑꯁꯦꯡꯕꯩ ꯂꯥꯎꯅꯦ ꯆꯥꯃꯁꯀꯤ ꯃꯊꯨꯟꯗꯣ ꯈꯦꯠꯂꯤꯃꯤ ꯆꯥꯃꯁꯅ ꯌꯣꯡꯈꯣꯠꯅꯒ ꯅꯠꯇꯦ ꯈꯦꯠꯂꯤꯁꯦ ꯆꯥꯃꯁꯅꯅꯦ ꯈꯦꯠꯂꯤꯁꯦ ꯑꯁꯦꯡꯕ ꯑꯩꯒ ꯇꯥꯟꯅꯁꯤ ꯂꯥꯎ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯁꯨꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅ ꯌꯥꯝ ꯍꯥꯏꯖꯕꯅꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯆꯤꯆꯦꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯩ ꯏꯆꯦꯗꯨ ꯑꯩꯈꯣꯏ ꯏꯆꯦꯗꯨ ꯏꯕꯦꯝ ꯇꯧꯕꯤ ꯀꯧꯏ ꯑꯗꯨ ꯌꯣꯡꯆꯥꯛ ꯌꯥꯝ ꯆꯥꯏ ꯑꯩꯈꯣꯏ ꯆꯤꯆꯦꯗꯣ ꯑꯁꯦꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯆꯦꯒ ꯑꯩꯒ ꯈꯦꯠꯄꯁꯤꯗꯤ ꯑꯗꯨ ꯍꯤꯡꯃꯦꯠꯁꯨ ꯆꯥꯏꯌꯦ ꯈꯦꯠꯄꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯥꯗ ꯐꯦꯃꯤꯂꯤ ꯂꯣꯏ ꯆꯥꯏ ꯌꯣꯡꯆꯥꯛ ꯍꯥꯎꯏ ꯆꯨꯖꯥꯛ ꯆꯥꯗꯕ ꯃꯤ ꯂꯩꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯦꯡꯕ ꯌꯣꯡꯆꯥꯛꯁꯤ ꯍꯧꯖꯤꯛ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯇꯥꯏ ꯍꯥꯏꯅꯦ 40 ꯀꯩꯅꯣ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯀꯥꯎꯒ꯭ꯔꯦ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯝꯕꯤꯔꯒꯦ ꯌꯣꯡꯆꯥꯛ ꯃꯆꯥꯁꯤ ꯈꯦꯠꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯌꯥꯔꯗꯤ ꯎꯠꯂꯛꯀꯦ ꯕꯥꯏ ꯕꯥꯏ